Manipuri Laiteng Wari na mayambu ahanba magtada taramna okjari. Ngasi puduna lakjaribo movie asi magi hekloina bina mapur oibabu thangna thinduna hatki. Laman khumningba na ngauraba thawai aduna ani suba mapok ama poktuna laman khumnaba hotnakiba movie amani Saitan. Movie asina haudringaida movie asida sarug yakiba sing adu panjaramge. Sarma amadi Dinesh ki saktamda Vijay Anthony. Jayalakshmi amadi Aishwarya ki saktamda Devaki. Dinesh ki boss ki saktamda YD Mahendra. Film asigi Bilen Nataras ki saktamda Arab. Thomas ki saktamda Siddhartha Shankar. Ravi ki saktamda Adukala Murugos. Amadi Psychiatrist ki doctor ki saktamda Raja Krishnamurthy. Adudi mayam movie asi kari kamdo boge habado mityeng taminarasi. Film asi hek hobaga ikoina Dr. Nupa ama uba fangi. Dr. Nupa asi ki mamingna Kitty. Psychiatrist ki Dr. Amani. Dr. Nupa asina yamna lushinba hakchinba migyeng amaga loinana magi mibangda famliba Nupa asida hanglami. Nangna tariba makol adu kari karama makol no haina hanglami. Nupa asina hairi. Ay sukhangde karamna karigidamakta makol asi taribano aingonda isorna hairaglibara natragana aigi nakong asina pagtada taribara ay khangba ngamdre hairami. Matang asida Dr. aduna asumna hairai. Nang isor haiba asi lay haibasi thazabra. Nupa asina ay sukari haigadabano haiba khangba ngamde. Adubu konjel asina di tagli isor haiba asi lay haiba. Asumna Nupa asina hairaglami. Makhatana Dr. asina wahang makal hangba horoglami. Dinesh nangi mitta karigumba matam amada yamna kiba saktam amadi thogdo ukhiba leibra haina hanglami. Matang asida aikoina khangba ngamle ngasaidagi Dr. asiga wari sanariba Nupa asigi mami Dinesh kawi haiba. Dinesh na hairai chumi Dr. aina karigumba khara uba ngami hairami. Makoina wari sanariba mafam asida Dinesh ki bosu leirami. Matang asida Dr. asina Dinesh pu ka amada puraki. Aduga Dinesh pu chair amada fazana famhalaba matungda Dr. aduna ka amada thaliba maising adubu muthatlami. Dinesh su chair aduda famlaba matung mamit adu tamna ushilami. Dinesh ki mit ani aduna hek ushinbaga leichel tana yomlaba railway ama urami. Khongjel yangna thaurakliba train aduna Dinesh tamna thaujilami. Matang asida ushilamba Dinesh ki mit adu khangpang pangthoraklami. Matang asida Dr. aduna Dinesh ki akiba pakhatpa sing adubu phathabirami. Dr. aduna Dinesh ta hairai. Nang kari taure nang na hainingba sing adu amata chithadana hayo haina hairami. Dinesh na hairaklami. Aina hatpani, aina aigi marupu hatpani. Dr. asina kanano nangi marup hairsi maming kari kawi haina hairaklami. Dinesh na yamna awaba amadi pakhatpaga loinana Ravi kawi hairaklami. Masigi matungda Dr. asina Dinesh ki wakhalbu phajana ingalaba matungda Dinesh ki pusida thokiba thogdok khara ningsinghalami. Matang asida video ama kha ulai. Nupa amana Dinesh ta safu kalaba chektuk amana thomlaklami. Dinesh na anirak suna tharakliba chektuk adubu ngakthokuna Nupa adubu khut thage haina hek tobada nakalda leptuna leiribi nupi aduna Dinesh pu thangna thinduna hanabu honarami. Nupi asigi mami Jayalakshmi kawi. Nupi asina hairami. Aigi icha adusu nangumna wana siramgadra. Matang asida yamna ngakpa amaga loinana sin asi ani aikhoida gyan tadaba amaga loinana loishinki. Wari asigi asengba achumba sing asi khangnabagi damakta makha tana movie asi kari kamdauge haibadu mayam punna yengminarasi. Hauji Dinesh amadi Dr. makhoi anigi saktam asi aikhoina uba fangi. Dr. asina Dinesh ta yamna tapna ingna hairai. Nangi mamangi hokiba punsida thokiba thogdoksing adu ningsingba ngamnaba hono. Dr. asina Dinesh ta ngaihak yenglaba matungda nang hauji karigumba khara uba fangbra. Dinesh mamit ushinna aina karigumba khonjel ama taba fangi. Dr. asina adudi karino nangna tariba uriba sing adu aingonda amata chithadana hayu nang kari suki ganu hairami. Asumna Dinesh na leiringai ngaihaki matungda Dinesh ki ushiliba mitludagi aruba pirang khara chenthaba aikhoina uba ngami. Dr. asina munna yenglaba tungda asumna hairai. Dinesh nang hauji karamba mafamda kari tawduna lei haina hanglami. Dinesh na hairai. Ay hauji aigi office ta thabak tawduna leiri. Mafam asi software company amani. Company asigi aigi boss oiriba magi computer ama yaraktraduna aigi boss ki manakta chatuna computer adubu semnaba tawri. Aigi hobby asi problem solve tawba amadi pocha yadraba sing asibu semba asini.
Dinesna magi mamita uba wari kaya ama liraklami makhoi pulafamduna meeting ama tawrami meeting aduda makhoi office ki maru oiba wari sing sanarami Dinesna mayum halakpa matamda matrimonial site tagi Aishwarya kauba nupi amagi request laklami madubu Dinesna receive tawki masidagi Dinesna Aishwarya asi magi pusi khongloi oye haina khanki Dinesna nupi adugi maramda tigatpada nupi asi orphanage oiramki asumna tha ani hokkibaga makhoi ani luhongrami luhongbagi nungdang aduda Dines phomungda famduna laptop paiduna lerami Aishwarya changlakduna nang thabak tawbada waramlani aduna sagom asi thakchillo haina hairami matamduda Dinesna aina tawriba asi office ki thabak nate atopa software application ni haina hairami asumna makhoi ani wari kaya sanarami maduda Dinesna Aishwarya da nangi jahi kaya no hanglami Aishwarya na kaya mange haina hairakpada nupa aduna 25 oramdo mali hairakpada nupi adu ngakpo faurami maramdi nupi asigi jahi asi 25 sure haibasi karamna khanglamlibado haina adubu nupi asina fagi tawduna aisi adult oirabani police na nang kaishu phabala oi haina haiglami asuna wari kaya sanaduna leiringai nupi adudi tungkhirami masigi matungi sindagi makhoi ani koiba chatuna nungaina lerami mathangi sinda Dinesna gari thauringai matamda makhoigi boss ki call laktuna complaint yamna lakle haiglami Dinesu boss ki wa adu tabada panthaba tawdana office lomda yamna thuna laglami office yoraba tungda Dinesna computer paiduna yengi haina hack tawbaga thalamliba mai pumnama mutkhirami aduga yamna ngakliba amana Dines ki mamangda leiriba computer gi screen aduda railway gi lambi amada thulaklami lambi mayai aduda yamna kiningai oiraba nupi gi phibam adongna tawba amasu leptuna leirami adubu yamna ngaglibadi nupi asigi masa asi Dines ki manakta tapna tapna changsilaglami Dines ngakpa amaga loinana screen aduda makhutna sokke haina hack tawbaga screen aduda uriba nupi asigi khusana Dines pu safukana inthoraglami Dines asi phamliba chair adudagi safukana ontaraglami akoibada leiramliba staff sing aduna Dines ki mawong aduda pakhatuna chelaglami Dines ki na close friend oriba Rabisu chensilaglami matang asi Dines ki mamanga chap manarami hauji magi mitbangda thokkiba thodok adu karisu tawdaba amagumna leiramki Bios mayam matang asida aina haining libadi Dines haiba misak asibu mitbangna pangna mangmanglaba jala makhoi mayamna kaidawrage haina hanglami Dinesi mangonda thokkiba thodok asi haiba matamda kanana su thazabiroi aduna makhoi singda Dinesna oidaba ngangduna mai chingbani haina haijilami matang asida yamna ngagliba amana sakudaba khonjel ama Dinesna taba fanglami khonjel asina asumna hairai mabu yamna thuna hatlo natrabadi mana nangbu soidana hatkragani nangna mabu hana hatlo nangi natungda mana ko inaduna leire mabu hatlo thogliba thodok asida Dines ki mitpangna pangna mangmangbugumna tawrami masana su thogliba asi karino haiba khanglamde mayum halakpagi lambidasu gari gi radio dagi asumna hairaklami friend mayam aina ngasi puragliba wari asi yamna kanabani Mr. Dines kauba Elward Peta leiba IT company da thabak tawba nupani mahak luhonge aduga yamna nuwaina leire adubu mahang mathanta leiba matamda society tongnaba tawrani masi aigi khangjabini Mr. Dines nang pangsilanu yamna afaba doctor amatano haina hairaklami masidagi Dinesna radio adu muthakhre adubu masa mathanta amu thazaragli ngasai mana office ta takiba mokhol aduna doctor da consult taw haina hanjin hairaklami Dinesna mayum halakpa matamda Rabina hanana Dines maina chingki haibagi paw asi tamduna leiramki masigi matungda Dines amadi magi loinabi makhoi ani yamna nushi chanana leiminarami makhoi anina asumna yamna nushina leiringai saudaba khonjel aduna Dines ki nakongda chirol tawba horaklami khonjel asina asumna hairaklami nangi punsi leipun hek semkiba aduna maram oiraga nangonda yamna tamthiraba thodok ama mayoknaga dawre nang yamna tuna Samira rota leiba clinic aduda chatlo haina hairaklami matang asida sin asi hongladuna aikhoina Dines pu uba fangi Dines computer paiduna leiramki matang asidasu saudraba khonjel asina chirol tawduna asumna hairaklami nangi thawai adu mangdringida doctor ama yamna tuna tano Bios mayam matang asida aikhoina yamal chamam nariba asi saudraba nupa asibu kanano kari maramgino saudraba khonjel asina tattana Dines pu doctor tananaba haiba asi matang asida aina bios mayamda ningsing haningba wafam amana film asina hek horpo matamda nupa amaga nupi amagana Dines pu minushi yaudana hatpiki Dines pu hatpa matamda yaukhiba nupi asi Dines ki thamoina khoidajana khanjakhiba thawaidagi su hena nushi jabi magi loinabi asiga masak chapmane
Dinesh punsida amukta thokidriba thodoksin asi maga hek luhonglaba matungdagidi akiba masana masabu gyan tajataba thodok kaya thokpa horaglibani. Masina takpadi film asigi manungda wafam khara dilosinduna leire haibani. Wari asi khangnabagidamakta aina lijarakadawriba movie asigi wari asida munna tabinaba ningsingjari adudi maya explanation asida mai onsilasi. Dinesh na yamna tapna nang kanano haina hangam. Khonjel asina nang aigi masak khangninglabra Khanginglabadi terrace na kakhalao aduga nangonda ay kanano haiba adu masak take yamna thuna kakhalao aduga aikhoi ani wari sanasi hairaglami. Khonjel asina haibagi matung ina Dinesh su terrace ki wall da kakhalami. Dinesh na asumna haii nang kanano hairao ay nang na hairiba mafam asida leire hairami. Khonjel asina harauba amadi aram khaurangbagi matawgumna nang makhada chongtharaglo asumna khonjel asina hairaglami. Dinesh su karisu khantaba tawdana wanglaba building asidagi chongthage haina hek tawbaga Dinesh ki khudangbu Rabina tap launa paiduna chingsilami aduga Rabina hairi nangbu ngawrabro asuk wanglaba asidagi makhada paithage tawribadu matang asida Dinesh na hairi aisu gyan tade aigi nakongda khonjel ama adumaktai asumna Rabida wari liba horpo matamda sakudraba khonjel asina wari asikana amatada haidokanu haina yamna kana hairaglami masi phanamak oiduna su Rabida wari pumnamak loina likhirami adubu Dinesh na wari sing asibudi magi loina bida khanganba pamlamde Wari pumnamak asi taraba matungda Rabina hairaglami hayengmak doctor ama tananaba tawsi aina hayeng laktraba fawbadi nang khonjel aduna hairakpa amata tawganu terrace mathakta su kakhatkanu masi hairamlaga Rabisu mayumda hankhirami masigi matungda Dinesh ki family asi numidangi cha thaknabagi damak mama amadi magi loinabi makhoi anina sem saba tawramki Dinesh ti sofa amada famduna TV yengli Matang asidasu sagudaba khonjel asina Dinesh pu awaba piramki Dinesh ki mitmangda leiriba TV asidagisu magi mamita hek uba railway gi lambi amadi yamna kiningai oiraba kaya uramki Matau aduda Dinesh mamit ani adu ngaksangang na munna yengduna leramki Dinesh ki mawong matau adu magi loinabi Aishwarya chakhumlomdagi tholakpada uramki Maduda magi loinabi na kaidawre haina hanglami Dinesh khamprek khangduna mana amuk hanno onthokna yengba matamda TV da ukiba saktam adudi icham chamba news ama laktuna leramki matang asidasu Dinesh na khonjel adu taramki Dinesh yamna sauna khonjel aduda ai nangna haiba wa amata taningde haina kanna laurami Madudagi Dinesh ki manakta leptuna leiribi magi loinabi mangonda oiraboi khanduna pakhatlami adubu magi loinabi amadi mamanadi thabak awabagi oiramgani haina khalamki asumna leiringai tanja asida thonglomda mami amana lao hairaga fatlauna chenthokhi adubu khonjel asidi Dinesh khaktana tabani atei mi singnadi tabanate Dinesh su khonjel asigi maikaida kanna chenthokirami mama amadi magi loinabi nasu Dinesh ki matungda tanaraglami masigi sinsigi matungda present day da amu laglami ushinduna leiramba mit ani khangpang pangthoklaklami Doctor aduna Dinesh ki pukningbu phajana phatharaba matungda wari sing adu makha tanaba hairaglami wari makha liba haurai Dinesh na makeup tholokpa matamda famungda hiptuna leiramki Rabi su Dinesh ki mayumda laglamki Rabi amadi Dinesh makhoi ani doctor da chatpagi saktam asi aikhoina uba fangi doctor chatpagi lambida Dinesh na Rabi da hairami aigi nakongda itatatana tariba makhol asi nangdi tadabra Rabi na noktuna hairai office tana boss ki makhol yumdana aigi nupigi makhol ani asina tana aidi karisu tade haina hairaglami masigi matungda Rabi amadi Dinesh amadi doctor makhoi ahum wari sabagi saktam uba fangi Rabi na doctor da Dinesh ki wari pumna magliramki wari sing asi taraba matungda doctor asina Dinesh ki laina asi AIDS oiramgani haina hairaglami matang asida yamna nokningliba amana Rabi na masigi doctor asidi nganogi doctor oiramgani lupa chonga mangi haina hairaglami Yum halakpagi lambida Dinesh na Rabida wari sage haina hek tawbaga khonjel aduna wa hairaglami gari asi truck lagliba asida thomjilo namanabada yamna thuna hayu haina giri takpagum hairaglami Dinesh to pakhatna khudong thiba tare haiduna mamanabada gari mamai koina ba hairamki Rabisu Dinesh ki mawong aduda yamna thuna tungmang yengdana gari mamai leirakpada tunglomda lagliba truck amada saphukana thomjilai matang asida Dinesh presenta amu ulai doctor aduna Dinesh ta kaidawre haina hanglamki
Dinesh mapi irachena aigi marup aina hatpani haina hairaklami. Doctor asina amukasu Dinesh ki pukningbu fathabirami. Masigi matungda Dinesh ki haukiba punsi uba fangi. Dinesh na gyan tarakpa matamda doctor da leiramki machinda rabi haina solamki. Numidangi matamni thokliba accident adugi makholga loinana gyan lakhi. Mafam asida Dinesh khaktani leiriba. Tanja asida Rabi gi khonjal taramki. Dinesh su Rabi gi khonjal adugi matung inna ka khudingda changduna yenglamki. Kona thangdadi Rabi ga thengnaramki. Adubu Dinesh na thengnariba Rabi asidi asiba hakchang oina thengnaba oiramki. Rabi gi asiba hakchang urubada Dinesh masada yamna warauzaki. Mana maram oiraga Rabi bu hatpani haiduna. Mathangi sinda Dr. Amana Dinesh ki brain da tumor ama leire maram asina mana voice tari bani haina hairami kemda pakhatkanu operation tawraga lakthoksi haina hairami adubu mahaki boss na Dinesh pu operation tawdana ba hairami adudagi doctor na tha ama hidak chana ba hairami masidagi doctor na psychiatric ki doctor ga tanaro haiduna discharge tawraki hospital aduda sweeper oiba amana Dinesh na chatkiba adu munna yengduna lehawi amadi photo asu kapami Makoyna halakpada Dinesh na Rabi gi family ga unage haiduna haibadagi unaba laklami maduda Rabi gi nupi na Dinesh pu yamna thina chairaglami amadi Rabi gi macha nupi adu orphan oihawrani haina su thamoi shokna ngalaki masigi matungda Dinesh ka boss ka karda halakpada Dinesh na Rabi na siriba asima gi marangini haina blame tawzaba adu tawganu haina boss na hairami Rabi na siriba adu accident ni haina wa kaya ama hairami talak adu da Dinesh na khonjel adu amu taraklami khonjel aduna mahaki boss adu hatlo natrabadi mana nang hatlani haina hairaglami masidagi boss na gari park tawraga Dinesh bu wakhal phajana intha hange haiduna tawrami adubu gari gi thong adu lonsinba amu chakhirami masigi talak asida Jaya Lakshmi haina bus amada adum kakhatki mahaki boss na uhobadagi tanaraglami bus aduda ngasai hospital da sweeper oina lehoba adusu yaurami aduga mangonda munna yenglami bus aduda tongba matamda mahangna kari no khara urami adubu boss na bus adubu khamduna mayumda puraklami Mathangi sinda Dinesh bu mahaki nupi amadi mamana lai kurumba puraklami maduda nupa amana Dinesh ta nang Jaya Lakshmi pamra haina hangbada Dinesh na pami haina haibadagi nupa aduna puraklami aduga mana puragliba Jaya Lakshmi asidi prostitute oirami aduna Jaya Lakshmi adubu Dinesh na hatke tawbadagi chenthoraktuna mayamna farami amadi Dinesh ki mamaga nupiga laktuna haijaduna nupi duda paisa khara piramlaga Dinesh purakhi nungdangi matamda Dinesh mamit amadi mamangda akiba kaya ama urami masidagi present da amu laglami aduga doctor aduna maduna nangna khangba loirabra haina hanglami Dinesh na loire haina khumlami Doctor aduna Dinesh ta nang hojik chahi 19 sure nangi pasta tamna ningsingu nang nasa asi chahi 13 ni 15 ni 13 ni 10 ni 10 ni haina khalo hojik nang chahi 10 sure ngasi se nangi chahi 10 subagi birthday ni nang ningsingbra hangbada ningsingi aigi imana aibu mandir amada pui aduga yumthangnabada imanabi amasule maduda doctor aduna maming kari kawi Jaya Lakshmi kaubra natragana kari kawi haina hanglami maduda Dinesh na Nitya kawi haina hairami masidagi doctor na nang hojik chahi 10 ni chahi 10 amuk chakhatlaga leire nang se kadai da lei haina hanglami Dinesh na mother womb da lei haina hairaglami haibadi imagi poknung da lei haina pakhum pirami masidagi amuk chahi 10 amuk chakhre nang kadai da lei hangbada ai pokdri haina hairaglami asum ningsinglakpada chahi 10 amuk chakhatli nang se kadai da lei haina hangbada Dinesh na tamna khumlakhi ai hojik Tanjapur da lei aigi ming Sarma kawi hairaglami doctor aduna Sarma mafum aduda kai tawkhre hangbada Dinesh na ai yang wana sire haina hairaglami masidagi doctor aduna Dinesh ngasigi di yare nang pakhatkanu aina masing ahumlak thiraba matungda mitpanglo o haiduna panghalle asumna bosta doctor aduna Dinesh ase hayeng ayu aiga unaba pami aduga mase matanta thambiganu hairaki mathangi numita boss na Dinesh loba lakpada Dinesh leiramdre
somdana Dinesh nupi amagi matung inaduna train tongduna chatlami. Train gi ticket lawba lakpa nupa amada train ase kadaida chatlino hangbada Tanjapur dani haireklami. Mahakna mikap tholakpada Tanjapur gi station yoramde. Mana train dagi kumdarakpada rickshaw driver ama thengnaduna rickshaw driver da Sarma, Jayalakshmi, Gopal, Nataras makoising ase khangbra hanglami. Driver aduna mi maming haidok saru leifamdo hayo hairaki. Maduda Dinesh na Kaveri River Bengtani hairamki. Masidagi driver aduna Kaveri River Bank da puduna laglami. Maduda ariba school da pu haibadagi chatlami. Mafam aduda Sarma Jayalakshmi thibada fanglamde. Google da thiyu haina fawba hairaki. Thibadagi famalaktabadagi post office da chatlasi haina chatlami. Asumna hangbada mafam aduda thabak tawba ahal amada hanglami. Maduda nupa aduna kaigino nangna miyoi sing adu hanglibadu hairami. Maduda Dinesh na moi unaba pami haibada moi sikre haina haireglami. Mahaksu wari fazana khangde retire office Arogyan kauba nupa ama leibani mongonda lihalu haina hairaglamki. Masidagi Dinesh ka driver gana Arogyan gi manakta laglami. Dinesh hek changlakpada Arogyana lao Sarma aina nangairami haina hairakpagumna faurami. Masida driver aduda Dinesh na aigi mingdi Dinesh kawi aduga mana Sarma kawi haire isi karigino hangbada driver aduna kaino ahal asina wa amata ngangji haina hairaglami. Masidagi makhoi ani changduna Sarma Jayalakshmi Gopal Nataras ki wari haglami. Maduda ahal aduna Sarma ga Jayalakshmi gi photo ulami. Maduda photo aduda yauriba adu Aishwarya ga Dinesh ka masak manarami. Masidagi ahal aduna wari liba horaglami. Khungang aduda leiriba mi mayamna Sarma bu respect tawi. Mahak government school amada oza oirami. Mahak yamna faba ingtapa miyoi amani. Masidagi mahak school gi headmaster oirami. Amadi mahak yamna strict oibo oza amani. Mahaki punsi asi naitom hingjaba yamna chambu punsi ni. Mahakna orphan home dagi Gopal kauba angang amaga leiminarami amadi yamna su nusijarami. Dalak asida Jayalakshmi ga magi mapaga khungang aduda thabak thiba laglami. Mapa aduna Sarmada Jayalakshmi gi thabak ama pibiyu haijaki. Masidagi Jayalakshmi bu Sarmana oza oihanki. Jayalakshmi na Gopal bu fazana yengsinbiba mawong ubadagi Sarmana Jayalakshmi bu nushiba fawki amadi makhoi ani luhongki. Adubu makhoi ani gi chahi kunmuk khenarami. Jayalakshmi bu magi punsidagi hena nusijarami amadi Gopal bu luna tawbigani haina zu khanjaki. Asumna leiringai Sarma gi punsida Nataras khanghodan laki. Nataras na Jayalakshmi bu yengba hoki amadi makhoi ani close oiraki. Tapna tapna makhoi ani nusinaraki. Asumna wari asi khunjapumba khangnaraki amadi Sarmada wahang hangba horaki. Karigino nangna chahi nauriba nupi asi luhonglibasi haina masidagi Sarma mana lawkiba decision azu ningamdaba fauraki. Asumna luhonglabi nupi amana magi nupabu usittabagi awaba asi nupatana khangani. Numit kayani hokraba matungda Jayalakshmi pregnant oiraki. Sarmanadi angang adu mahaki machani haina khanjaki. Adubu angang asina poglaklaba chawraklaba matamda khunda leiriba miyamsingna ngangnaba horaki. Angang asi Sarmagi macha natte Nataras ki machani. Maramdi angang asigi makhutta leiriba sambru thungba asi asumna Nataras tasu thungi haina hainaraki. Oiningbo oijarabasu Sarmana angang adubu nusina amadi mapa ama oibagi mathau chapchana tawrami. Adubu mahak Nataras budi ngakpiba ngamlamde. Masidagi Sarmana sungan khaludaba thawdo ama tholami. Sarmana angang pamlaga tholakpada nanthubadagi angang asi sirami. Angang adu Kaveri Turel gi torbanda funkhirami. Jayalakshmi na Sarmada macha hatle haiduna saurami. Aduga Nataras ka makhoi ani chenkhirami. Amadi Sarmaga Gopalga hanagi punsida amu halaki. Hapta ani leiraba matungda Purnimagi numini Sarmaga Gopalga gi asiba hakcha Kaveri Turel gi torbanda funki. Khunja singna Sarmagi thawai adu Sarmagi yumda lei haina hainarami. Masidagi Dinesh na Sarmagi yum kadaida lei haina hangbada ahal aduna Sarmagi yum taglaglami amadi chatlami. Masidagi Dinesh na yum aduda changduna yengba matamda Dinesh na mamang mapukta tawkiba Jayalakshmi na Nataras ka cheluraga halakba matamda Sarmada haijabadu ningsinglaklami. Sarmana Jayalakshmi bu ngakpirami. Adubu ngasagi khonjel aduna Jayalakshmi bu thazaganu mabu ngakpiganu Jayalakshmi bu halu haina hairami. Makatana konjel aduna nangi chanabada mana hu hapani maduna pumnamak nang kaurabra
नुमित अदुदा तौबदु हाइरमी मसिदगी वारी निंगसिंगलगलमी कावेरी तुरेलगी तोरबांदा जयालक्ष्मीना शर्मा अमदी गोपाल चाक पिजनबा तौरमी चानबा चाक अदुदा जयालक्ष्मीना हु हापमी अदुगा शर्मदा हाना इलमी असुमना तौरिंगै नटराज लाक्तुना शर्मदा उतुमना थोमी शर्मना नटराजता फुरिंगै जयालक्ष्मीना तुंगदगी शर्मदा थांगना थिंदुना मसिना नंगना आइगी इचा हातपगी लमनी हाइना हाइरमी गोपालसु शर्मगी मनाक्ता चंगलमी मतम अदुदा शर्मना गोपालबु चेटलो चटलो हाइरखी अदुबु गोपालसु मफम अदुदा अदुम सिखिरमी असुमना प्रेजेंटा अमु लागलमी मतम अदुदा दिनेश हॉस्पिटल दा लेरम दिनेशना चाकलामे हाइदुना ऐश्वर्याबु कोरमी सोमदना डॉक्टरना दिनेश की अनाबा अदुगी अतोपा मीगा कन्ना तानरमी दिनेशना ऐश्वर्यागा वारी पुंबा लिरमी नंगसे आइगी इफमदा यामना डेंजर ओय अदुना आइबु थादोक्तुना चटलो हाइना हाइरमी मसिदा ऐश्वर्याना कप्तुना आई कैसु तौरोय आई नंगबु नुसी नंगबु थादोक्तुना चटलो हाइना हाइरमी चाक चासी हाइना चाक इनगे तौरकपदा दिनेश अदु ममांगी थौदोक निंगसिंगलक्तुना चाक अदु चारमदे असुमना तौबदगी दिनेशना ऐश्वर्यागी मनाक्ता लागलमी अदुगा खोंजेल अदुना हौजी ऐश्वर्या हाटलो हाइरकलमी अदुगा ऐश्वर्याबु इसिंगना नमसिलमी अदुगा ngasi नुमित से आइगी पुंसिदा ngairapani nangna aigi icha hatpani amadi aibuso hatpani aina nangbu ngakpiba ngamloi haina hairami masidagi doctor mayam nurse mayam laktuna ऐश्वर्याबु कलमी amadi dineshpu tumnaba hidak kaptuna tumhalami somdana ऐश्वर्या kaptuna roomda laglami matam aduda magi phone da thomas koba nupa amagi call laglami maduda nupa aduna nang aigi girlfriend ni kauganu magi nupi natte mahak adu computer yamna haiba mini aina nang mofam aduda thariba adu drug adu test tongnabani kariguma nangna thabak adu phajana tawdrabadi nangsu hatkani aduga masu hatkani haina ki helami masigi matungda ऐश्वर्या kaptuna pharmacy dagi tumna buguli leiba laglami adubu doctor gi prescription yaudabadagi piraktre tawriba asi car dagi thomas ne yengduna lerami ऐश्वर्या दुकान amada lakuna pesticide lerami mathangi sinda dinesh ki mamana ऐश्वर्या thiba lakpada famungda chithi iduna thamlami aibu ngakpiu dinesh ki oiba phibam asi ai leiba ngamlaroi haina irami ऐश्वर्या na thomas ka unarami aduga aibu thadokpiu ai nangna haiba loina tawjage haina hairami mathangi sinda dinesh na staff sing phuraga leiramba thingnaramki doctor changlaktuna dinesh haina kobuda aigi ming sarma kowi haina hairaglami masidagi doctor na sarma nangi maramda दिनेश ना लोइना हाइरमले दिनेश हौजिक फिबम यामना सोए दिनेश असे नंगी मपोक अमनी दिनेश की दमकता इंजेक्शन अमा कापके हाइदुना कापलमी तौरिबा पुंबा दिनेश की ममादा लोइना तमलमी असुमना था अहुम होखिरमी ऐश्वर्या की फोटो यिंगदुना लेरमी अमदी दिनेश डॉक्टर दगी हलगलमी महांगना ऐश्वर्या बु थिरमी अदुबु फंगलमदे महांगना मखोगी कादा लाकपदा मयामना माबु ngaure haina launarami asumna ऐश्वर्या मांखिबगी पुलिस ता रिपोर्ट तौरमी मयुमदा लाकपदा मोपांग मखादगी पोट अमा फंगलमी मसिगी मतुंग दिनेश का बॉस का वारी सानरमलगा बॉसना गाड़ी पार्क लोमदा लाकपदा थॉमस का थिंगजिनरमी मदुदा थॉमस की फाइल दगी ऐश्वर्या का दिनेश का कापो फोटो खरा थिंगनकी मसिदगी दिनेश ता पाउ पिरमी CCTV दगी थॉमस की मसक अदु दिनेश ना खंखी बॉस अदुना पुलिस ता रिपोर्ट तौसी हाइबदा दिनेश ना यारम मसिदगी दिनेश ना थॉमस की मरमदा थिगतुना थॉमस होगी कांगु की फार्म हाउस अमदा लोन लागलमी मदुदा मागी कादगी फंखिबा पोट अदुगा चप मानबा लेरमकी अमदी फोटो सिंग लैपटॉप सिंग लोइना पुरक्तुना बॉस ता उलमी लैपटॉप ता मियोय कयादा ड्रग टेस्ट तौबगी फोटो वीडियो कया यावरमी मसिदगी बॉस अदुना मसी मयाम असी ऐश्वर्या का करी मरी लेनरिबनो करीनो मोइना पामलिबसे हाइना वहंग कया हंगलमी मथंगी सिंदा अमन मयुम अमदा नुपी अमबु फादुना थमलमी अदुगा नुपी अदुबु मसाना यादना ड्रग्स कापसिलमी मसिदगी नुपी अदु ज्ञान मांगलमी अदुगा नुपा अमना नुपी असिना सिद्रिंगे मागी किडनी हार्ट लिवर अतै ऑर्गन से लौथोकनबा हाइरमी नुपा अदु माइकेल कौबा मियोय अमा उननबगी दमकता गाइरमी मफम अदुदा थॉमस सो लेरमी अदुगा नुपा अदुना थॉमस दा बॉडी पार्ट्स सिंग अदु योननबा हाइरमी अदुगा माइकेल गा उनरमी नुपा असिगी ममिंग क्रिस्टोफर हाइना कौई अदुगा क्रिस्टोफर ना सिगी ड्रग असे यामना फबा पोटनी नंग थाजाद्रगा डेमो यिंगसी हाइरगा अहल ओइरबा अमा पुरगलमी अदुगा ड्रग अदु सुगाइरगा अहल अदुदा चिंगहलमी मसिदगी अहल अदु वानथरिंगै नुपा अमा लागदुना थॉमस दा लेटोंग मांखिबगी वारी हौदोरगलमी मदुबु क्रिस्टोफर ना ताबदगी थॉमस दा हंगबदा थॉमस ना लेपटॉप मांखरे हाइना हाइरगलमी
Talak asida ahal adu haugalakuna drug adugi mayayna ai jangalgi ningthawni haina wa kaya ama hairami. Maduda leiramliba miyoi adu yamna kanna noknarami. Maduda Christopher na sauduna ahal adubu nomaina kaptuna hatlami. Aduga Thomas da karigumba laptop adu fangrabadi mathang nangi turn ni hairami. Mathangi sinda doctor na Dinesh na fanglakpa drug adu test tawrami. Drug adu yamna sathiba posak amani. Aduga doctor adu na Dinesh da drug asi nangi blood da yaukre test ki matung ina masigi drug ase brain da direct sukhalli aduga physical strength su hengalali haina hairami. Matang asida mayamda gyan tanaba wa khara haijaramge. Madudi masida sizinariba drug asi CPH4 haiba drug adune. Masigi drug asi miron binupi singi masadagi masa mathanta chang yamna nemna puthokchaba chemical makhal amani. Masigi chemical asina angang oinaba semba brain losing amadi magi khangba hainaba sembada yamna mateng pangi. Adubu mama oi bisingdagi tholagliba chang asidi khwaidagi nemba changni. Dinesh ki masada ka hena yaukibana masigi drug asina mahaki brain da yamna sukhali. Aduga mahaki mamangi mapukta thokiba thodoksin adubu Dinesh ki mafamda uhanbani. Adudi mayam wari asi makha amuk tajaraglage. Masida boss na masiga sarmaga kari mari lei. Sarma na mabu control tawribasi haina hairami. Masida doctor na investigation tawraba matungda sarmagi wari ase achumbani. Sarmagi punsida Jaya Lakshmi na danger oibagum Dinesh ki punsida Aishwarya hairami. Drug asigi mateng na Dinesh ase sarma da onthokpani. Mathangi sinda Aishwarya bu Thomas na faduna thamlami. Aduga aina drug adu Dinesh ta test tawnaba tharaga nangna maga nushinaramba. Dinesh adu aina susoi-soidana hatkani haina hairam. Aishwarya na madi kari su khangzadabani mabu hatpiganu haina haijarami. Maduda Thomas na phone piraklaga Dinesh ta call tawraga laptop ka photo singa puraknaba mathanta langnaba hairami. Si mayam asi tawrabadi mana Dinesh hatloi haina haibadagi phone tawrami. Aduga Aishwarya na Dinesh ta jerami. Nang karigi farmhouse adu da changlino laptop kai da lei hanglami. Aduga Thomas na phone adu lokhiduna nang na asengba nupa tokpa oirabadi laptop adu puraga nathanta lao hairamlaga call adu thamki. Masidagi Dinesh mafam adu da laglami. Aduga hospital da thingnakiba sweeper adu Dinesh pu ngaiduna leirami. Sweeper adu na Dinesh pu puduna ka amada purami. Ka adu da Thomas amadi magi kangbu sing leirami. Dinesh na laptop adu pirami. Aduga laptop ki username password loina sillaga leirami. Makoina khalubana hangdokpa hairoi haina khalubani. Masidagi Thomas na nang loina urabra hanglami. Maduda Dinesh na ai loina ure aduga copy su tawre haina hairami. Masidagi Dinesh na Aishwarya puthoroklo haibada Thomas na karimna duna wa kaya ama hairaglami. Aduga upstairs da kakhallo aduga Aishwarya bu unaruro haina hairaglami. Masidagi Dinesh na kakhallaga yengbada mi hatkibagi I tariba mayam adu sengduna leirami. Masidagi sauna kumtharaglaga nupi amasu pharaga thamba adu thengnarami. Nupi aduna Dinesh ta kanbinaba wa kaya ama haijaki. Adubu nupi aduna hairiba adu Dinesh na taramde. Maramdi nupi aduna ngangliba adu glass na khajanbu oibana karibsu mopanda tabo oiramde. Masidagi Dinesh yamna sauna Thomas ki kada laglami. Aduga ka aduda leiramba sing adu loina phurami. Asumna ringaida Christopher na tungdagi pot amana thombadagi wantharami. Mana mikap tholakpada punduna thamlami. Aduga magi mamangda Christopher gi kangu khai leirami. Christopher na Dinesh ki maramda wa hanglami. Dinesh ta drug kayam pijakrage hangbada Thomas na 4 gram chakre kublaki. Christopher na 10 gram hek subada mahak sirani. Aduga drug amuka pijasi reaction yengsi haiduna drug amuka kapsilami. Somdana Dr. Singna Dinesh na yauriba drug adugi matangda wari sanarami. Dinesh na makeup tholakpa matamda ka amada yoli thangnana leiramki. Dinesh na mamit pangtholakpa matamda Dinesh ki mamita angangba machu changba aikhoina ui. Adubu Dinesh ki wakhal asidi Sarma gi wakhal da leirami. Mangonda thogliba thamthiraba thogdoksing adu mamita sangsang uramki. Hojik khaktada thokkibagum horami. Laman khumningbagi wakhalda ngauramki. Mana khalami Jaya Lakshmi bu mokhutmak na hatkani haina. Somdana Thomas amadi Christopher makhoi ani khakta leiringai matam aduda makhoi ani gi nakongda Dinesh na takiba khonjel aduga chap manaba khonjel amana la o haina kobagi makhol taramki. Masida Thomas na khonjel adugi maikai tamna lakpa matamda Dinesh bu phaduna thamliba ka adu yaushilaki. Dinesh su fazana gyan tana leiba aduda Thomas mafum adudagi chatkige haina hek mai on tholokpada khonjel aduna amukasu la o changsila o hairamki. Thomas mamai phatlangna on thoktuna yenglakpa matamda khonjel asi Sarmagi khonjel oiramki.
ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯖꯔꯤ, ꯗꯤꯅꯦꯁꯅ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯁꯔꯃꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ꯫ ꯗꯤꯅꯦꯁꯀꯤ ꯃꯈꯨꯠ ꯑꯅꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯣꯠꯂꯤ ꯑꯅꯤꯃꯛ ꯑꯃꯨꯛꯇꯪ ꯆꯤꯡꯕꯗ ꯊꯗꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯗꯤꯅꯦꯁꯀꯤ ꯍꯛꯆꯥꯡꯗ ꯆꯪꯂꯤꯕ ꯁꯔꯃꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯁꯛꯇꯤ ꯑꯃ ꯆꯦꯜꯂꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯖꯌꯂꯛꯁꯃꯤ ꯀꯗꯥꯏꯗ ꯂꯩ? ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯖꯌꯂꯛꯁꯃꯤ ꯑꯃꯗꯤ ꯅꯇꯔꯥꯖ ꯍꯥꯏꯕ ꯑꯁꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯂꯣꯏ꯫ ꯊꯣꯃꯥꯁꯅ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯣꯃꯥꯁꯄꯨ ꯁꯔꯃꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯕ ꯑꯃꯗꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯔꯝꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯕꯦꯒ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯁꯔꯃꯅ ꯎꯔꯝꯈꯤ꯫ ꯁꯔꯃꯁꯨ ꯈ꯭ꯔꯤꯁꯇꯣꯐꯔꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯈꯤ꯫ ꯁꯔꯃꯅ ꯈꯜꯂꯤꯕꯅ ꯈ꯭ꯔꯤꯁꯇꯣꯐꯔ ꯑꯁꯤ ꯅꯇꯔꯥꯖꯅꯤ ꯍꯥꯏꯅ ꯈꯜꯂꯝꯈꯤ꯫ ꯅꯇꯔꯥꯖꯅ ꯖꯌꯂꯛꯁꯃꯤꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯔꯃꯅ ꯈ꯭ꯔꯤꯁꯇꯣꯐꯔꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯁꯔꯃꯅ ꯈ꯭ꯔꯤꯁꯇꯣꯐꯔꯗ ꯖꯌꯂꯛꯁꯃꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯖꯌꯂꯛꯁꯃꯤ ꯍꯥꯏꯕ ꯃꯤꯡ ꯑꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯁꯔꯃꯅ ꯍꯪꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯔꯝꯈꯤ꯫ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯗꯤ ꯃꯇꯥꯡ ꯑꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯇꯥꯡ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯖꯌꯂꯛꯁꯃꯤꯒ ꯁꯛꯃꯥꯟꯅꯕꯤ ꯑꯥꯏꯁꯣꯔꯤꯌꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯔꯃ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯁꯔꯃꯅ ꯀꯥ ꯑꯃꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯥꯏꯁꯣꯔꯤꯌꯥ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯔꯃꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯥꯏꯁꯣꯔꯤꯌꯥ ꯑꯁꯤꯕꯨ ꯖꯌꯂꯛꯁꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯖꯌꯂꯛꯁꯃꯤꯕꯨ ꯀꯥꯞꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯏꯁꯣꯔꯤꯌꯥꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯗꯤꯅꯦꯁ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯥꯏꯁꯣꯔꯤꯌꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯙꯤꯔꯦꯁ ꯀꯧꯖꯔꯛꯏ꯫ ꯑꯗꯨꯒ ꯑꯥꯏꯁꯣꯔꯤꯌꯥꯅ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯈꯔ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯉꯛꯄꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯇꯧꯔꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯤꯅꯦꯁꯅ "ꯑꯩ ꯗꯤꯅꯦꯁ ꯅꯠꯇꯦ, ꯑꯩꯒꯤ ꯃꯤꯡ ꯁꯔꯃ"꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯏꯁꯣꯔꯤꯌꯥꯅ ꯀꯞꯇꯨꯅ "ꯑꯩ ꯖꯌꯂꯛꯁꯃꯤ ꯅꯠꯇꯦ, ꯅꯪꯁꯨ ꯁꯔꯃ ꯅꯠꯇꯦ" ꯍꯥꯏꯅ ꯍꯥꯏꯖꯔꯝꯈꯤ꯫ ꯁꯔꯃꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯗꯤꯅꯦꯁꯅ ꯍꯥꯏꯔꯝꯈꯤ, "ꯗꯤꯅꯦꯁꯇꯤ ꯁꯤꯈ꯭ꯔꯦ꯫ ꯃꯅꯨꯡꯗꯁꯨ ꯃꯄꯥꯜꯗꯁꯨ ꯃꯊꯛꯇꯁꯨ ꯃꯈꯥꯗꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯁꯔꯃꯅꯤ" ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ "ꯑꯩꯅ ꯅꯪꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯍꯥꯠꯀꯅꯤ"꯫ ꯑꯥꯏꯁꯣꯔꯤꯌꯥ upai ꯂꯩꯇ ꯀꯞꯇꯨꯅ "ꯑꯩꯕꯨ ꯍꯥꯠꯂꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ "ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯍꯥꯟꯅ ꯍꯥꯠꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯄꯤꯕꯨꯡ ꯅꯨꯡꯗ ꯄꯨꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯑꯁꯤ ꯍꯥꯟꯅ ꯅꯈꯨꯠꯃꯛꯅ ꯍꯥꯠꯂꯣ, ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯍꯥꯠꯂꯣ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯔꯃꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯃꯥꯒꯤ ꯃꯆꯥ ꯁꯤꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯥꯏꯁꯣꯔꯤꯌꯥꯅ ꯗꯤꯅꯦꯁꯄꯨ ꯀꯣꯟꯕꯤꯗꯨꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ "ꯑꯩ ꯖꯌꯂꯛꯁꯃꯤ ꯑꯣꯏꯔꯕꯁꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯅꯤ" ꯍꯥꯏꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯁꯔꯃꯅꯁꯨ "ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯌꯨ, ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩꯅ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯕꯨ ꯁꯤꯈꯤꯕ" ꯑꯗꯨ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈ꯭ꯔꯤꯁꯇꯣꯐꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯑꯥꯏꯁꯣꯔꯤꯌꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯃꯔꯨ ꯑꯁꯤꯅ ꯁꯔꯃꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯕ ꯁꯔꯃꯅ ꯑꯅꯥꯕ ꯐꯥꯎꯗꯅ ꯈ꯭ꯔꯤꯁꯇꯣꯐꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯏꯟꯊꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯕ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ, ꯃꯤꯑꯣꯏꯕꯒꯤ ꯕꯣꯗꯤ ꯄꯥꯔꯠꯁꯤꯡ ꯌꯣꯟꯊꯣꯛꯇꯨꯅ ꯂꯂꯣꯟꯗꯨꯅ ꯌꯣꯟꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯗꯒꯤ ꯗꯤꯅꯦꯁꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯥꯏꯁꯣꯔꯤꯌꯥꯕꯨ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯅ꯭ꯌꯨꯁꯁꯤꯡꯗ ꯌꯥꯎꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯏꯁꯣꯔꯤꯌꯥꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯑꯩ ꯔꯃꯅꯤꯅꯤ, ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯗꯤꯅꯦꯁꯄꯨ ꯎꯅꯕ ꯄꯥꯝꯃꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯖꯌꯂꯛꯁꯃꯤ ꯀꯧꯏ, ꯇꯟꯖꯕꯨꯔ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯑꯍꯜ ꯑꯁꯤꯅ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯗꯤꯅꯦꯁ ꯄꯟꯊꯕ ꯇꯧꯗꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯗꯤꯅꯦꯁꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯤ ꯑꯁꯤ ꯁꯔꯃꯕꯨ ꯍꯥꯠꯈꯤꯕ ꯖꯌꯂꯛꯁꯃꯤ ꯑꯁꯦꯡꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯅꯦꯁꯅ ꯊꯦꯡꯅꯔꯤꯕ ꯖꯌꯂꯛꯁꯃꯤ ꯑꯁꯤꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯦꯡꯅꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯖꯌꯂꯛꯁꯃꯤꯒꯤ ꯃꯈꯨꯠꯇ ꯐꯣꯇꯣ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯐꯣꯇꯣ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯇꯝ ꯑꯃꯒꯤ ꯖꯌꯂꯛꯁꯃꯤ ꯑꯃꯗꯤ ꯁꯔꯃ ꯃꯈꯣꯏ ꯑꯅꯤ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯣꯏꯔꯝꯈꯤ꯫